Manipuri film industry gi saknairaba actor, the most handsome and talented actor, miyamgi favorite Silheiba ningthaujam. Online Manipuri YouTube channel gi maikaidagi mayambu taramna oksari video asidagi khangbigani madudi Silheiba na film industry asida karamna khongdarakhiba karamba actor dagi film gi experience lawkhiba kana mahakpu mateng tawkhiba karam kanda best actor takhiba nominee na kana chankhiba mayam asi khngdiba video si hawbadagi loidri fawatang yengbiyo amadi aihaki channel asida saknairabi Gokul Biju Boni takabogle inaucha Bala Soma Susmita makhal kaya gi video asi channel asida phangbigani suksoi soidana hawbadagi loidri fawatang yengbiyo aigi nungsi jaraba iramdam Assam, Manipur, Tripura amadi North East lairiba viewers mayamna channel asibu hana subscribe tawbikragadi thank you so much amadi anobo viewers oirabadi please channel asibu subscribe tawbiyo video asi mayam gidamak semjabani maram aduna mayamna support tawbiyo loinana Facebook WhatsApp group Instagram dasu friends mayamna angamba makai share tawbiyo loinana all bell button sunambiyo maramdi aihakna anobo video upload tawba khuding isagi mobile phone da phangbigani Silheiba laifamasi kha senjambam mayai lekai dagini machin manau marigi manungda mahakna atonbani nupa ani pi ani mayamba ahal asi Manipur film gi director amani mamingna Ojit Babu ningthaujam kawi school asi Wangoi Anganghal Higher Secondary School da high school tamki mayang Imphal City School da secondary tawki Thambal Marik College da graduate loiki Mapabungi mingna ningthaujam Manihar Singh kawi mamagi mingna ningthaujam Ongbi Rani Devi kawi Silheiba na piklingai dagi yamna ikaiganba angang ama oirami isaigi competition tawba matamda Silheiba gi maming lauthokpa aduda kimandana lotki ikaiganba angang amana ngasi camera gi mamang acting tawraga best actor fawba phangliba asi thagatningaini more and more practice become perfect haibasi achumbani miyoiba haibasi pokpa matamda hairaga pokpa natte tamlaga haiba ngaktani Silheiba gi mayambana haibadi Ojit Babuna mathang teachers day numitta Silheiba nang stage karaga isai saktaba yaroi haina by force tawki adudagi isai sakhi sahi khargi matung film punsi chupanang se aigini lead by Boni Abenau amadi kaiku film aduda camera mamangda face tahonki film adu mayambana assistant oina lerami film gi line asi laktringaida Silheiba shooting adugi manungda camera thangba arumba poche kaya ama puthok pusin tahonki awaba thabuk kaya ama mayambana tahonki maramdi film ama namba matamda kayam wai haibadu experience lainabani nauna film kunglakpa matam aduda camera namliba assistant nasu mateng kayam room tawki laikai da film charity show kapa matamda Silheiba masamak chatlaga babok mayam ka direction lai haibagi experience adu lauki Silheiba ningthaujam gi panbeyaba film khra madudi ahanbada waxing gi ulen ani subada lan nang loikinu ahum subada laija mari subada tomthin manga subada nang ai taruk subada korongan ba taret subada thamoina nipan subada ai actor natte
इंटरव्यू अमदा सिलहैबना असुमना हाइकी मनीवुड की एक्टर अमदी एक्ट्रेस लोइना पामजे मसा मसा की तोंगान तोंगान बा एक्टिंग अमुमुम लेजे अदुबु ख्वाइदगी तमजनिंgai ओइबा एक्टर हाइरगदी गोकुलनी हाइना असुमना फोंगदोखी मरमदी ऑन द स्पॉट एनी डायलॉग और एक्टिंग तौगे हाइबता तौबा ngamba एक्टर असि गोकुलनी हाइना असुमना फोंगदोखी सिलहैबना करिगुंबा एक्टर ओइरमद्रगदी बिजनेस तौरमगनी हाइना फोंगदोखी गारमेंट बिजनेस असि महाकना यामना पामजबा बिजनेस अमनी 2018 की SSS मनीफा अवार्ड्स ता नॉमिनी चनखिबा मेल एक्टर ओंग की ममिंग अदुदी गोकुल बोनी अमदी सिलहैबनी सीनियर एक्टर सिंह असिसु नॉमिनी चनबनी ने अवार्ड असि फंगनी हाइबगी थाजखिदबनी अदुबु एनाउंस तोबा मतमदा सिलहैबगी ममिंग अदु लाउथुकी मदुदा महाक यामना हराउखी हराउमंदना ममित्तगी मपी ताखिबा खंगहौदे फिल्म अदुगी meeymna aruba ichel tungdasu ahen film kaya ama puthoktuna iramdamgi film asi mapal lamdasu mayamna sak khangnaba ahen ba kaya ama puthokpa oisanu haina wish tawjari cinema hall bu yokhatpa amadi digital like Netflix Amazon Prime da monthly subscription tawriba asumna Bollywood asisu tawrabadi sungsoi soidana mai pakpa haibadu oigani इरमदम असिगी पुक्सेल चावरबा प्रजा मयामनसु मतेंग पुन्ना तौमिन्नदुना माइ पाकपा हाइबदु सुंगसोय सोयदना ओइमिन्नसि ngasi malem पुंबदा manipuri हाइना खंगबिरिबसि Bollywood film industry ga yamna चावरबा खुदोल अमनी सिलहैबा निंगथौजमना ngasi manipuri film industry da माइ पाकलिबसि senior actor bahbok amadi ओजा मयामबु बेफार तौबिबा इकाई खुमनबा उत्पगिनी अनिसुबदा मसागी थबुकता पुकनिंग चांगबा एक्टर अम ओइना चाउथोक चदबा फैंस मयामबु यानबा चटपा सिना चिंगबनी आइहाक की नुंगसिजरबा व्यूअर्स मयामगी कमेंट्स आइहाक पाजे अमदी खंगजे अदोम इबिरकपा बायोग्राफी सिंग मथंग मनाउ नाइना सेमजरी मतम खितंग चंगनी मरमदी वीडियो अमा सेमबा मतमदा मतम यामना चंगी यामना वाई मरम अदुना वीडियो से लाइक तो बिरमु अंगम मखै फ्रेंड्स सिंग दा WhatsApp Facebook ता शेयर तो बियो ऑल बेल बटन सुनबियो मरम दी अनो वीडियो खुदिंग इसा की डिवाइस ता अहान फंगबिगनी मयाम हक्सांग फना लेबियो नुंगाइने लेबियो वीडियो से हौबदगी लोय फावबदंग यंगबिबगी दमक्ता मयाम बुंगम खै लेतना थगचरी थैंक यू सो मच IRB yaohankhibno. We're one home there. More